Mi Hatnaba Hotnarui Haibagi Maralda Chahi Kuntrataruk Suraba Nupa ama Court na jail da Chahi mga Thabak Subagi Fadok Pikre. RK Memsa Devi District and Session Judge Imphal West nangarang Chahi Kuntrataruk Suraba Miyoyama Mi Hatnaba Hotnaba amadi IPC ki Section 307 gi makhada mara leire haina laukthokraba matung jail da chahi manga thabak subagi fadok pikhibaga loinana lupa lising tara fine thiba amasung IPC ki Section 326 gi makhada chahi manga jail da thabak sunabagi fadok amasung fine oina lupa lising manga thiba aduga fine sing asi thiba ngamdragadi makhata na jail da tha ani sangthana leiba haina judgment amasung order takre Hairiba court asina chahi manga jail da thabak subagi fadok pikraba nupa adugi maming Muhammad Abdul Rahman chahi kuntrataru apokpa lekhidraba Muhammad Fazur Rahman sora mamang laikai dagi court asina makhata na case asigi investigation amasung trial manungda convict asina judicial custody da lerakhiba matam inglising anika tarani pangi April 18 dagi hauraga hearing matam CRPC ki section 428 ki makhada fadok matam dagi kaklaga convict asi chahi asigi April 12 fawwa jail da legani amadi karigumba fine gi senfam asi thiba ngamdrabadi mahaki fadok ki matam June 12 fawwa oigani haina order adu da palli